ꯆꯥꯛꯇꯨ ꯑꯁꯨꯝꯅ ꯆꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯔꯨꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯑꯃꯨꯛ ꯍꯥꯏꯅꯔꯛꯏ꯫ ꯊꯔꯣꯅ ꯑꯩꯁꯨ ꯌꯥꯎꯅ ꯊꯤꯟꯗꯣꯏꯅꯦ꯫ ꯔꯤꯌꯥꯅꯥꯅ ꯑꯩꯁꯨ ꯌꯥꯎꯅꯤ꯫ ꯚꯤꯛꯇꯔꯅ ꯑꯩꯁꯨ꯫ ꯏꯕꯣꯍꯟꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯊꯤꯟꯕꯤꯔꯨꯔꯣꯀꯣ꯫ ꯊꯔꯣꯅ ꯃꯣꯏ ꯕꯕꯥ ꯅꯇꯣꯝꯇ ꯂꯩꯍꯧꯕ ꯀꯤꯒꯗ꯭ꯔꯣ? ꯏꯕꯣꯍꯟꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯃꯥ ꯅꯪꯁꯦ꯫ ꯀꯣꯝꯕꯤꯔꯩꯅ ꯑꯗꯨꯗꯤ ꯇꯥꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦꯀꯣ꯫ ꯏꯕꯣꯍꯟꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ꯫ ꯃꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯍꯟꯁꯨ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯚꯤꯛꯇꯔꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯎꯅꯤ꯫ ꯔꯤꯌꯥꯅꯥꯅ ꯂꯣꯏꯔꯦꯍꯦ ꯑꯩ ꯌꯥꯎꯔꯤꯒꯁꯦ ꯀꯩꯝꯇ ꯎꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ꯫ ꯀꯣꯝꯕꯤꯔꯩꯒ ꯊꯔꯣꯒꯗꯤ ꯈꯔ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯀꯩꯝꯇ ꯇꯥꯕ ꯅꯠꯇꯦ꯫ ꯑꯔꯨꯕꯤꯅ ꯑꯁꯦꯡꯕ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ꯫ ꯚꯤꯛꯇꯔꯅ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯋꯥꯕ꯭ꯔꯥ? ꯔꯤꯌꯥꯅꯥꯅ ꯅꯪꯁꯨ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯔꯨꯕꯤ? ꯑꯔꯨꯕꯤꯅ ꯍꯣꯏ ꯇꯧꯔꯛꯀꯦ꯫ ꯔꯤꯌꯥꯅꯥꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯑꯔꯨꯕꯤꯒꯤ ꯈꯨꯍꯥꯏꯁꯤꯗ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅꯤꯅ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯌꯨꯝꯁꯨ ꯌꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯣꯝꯕꯤꯔꯩꯅ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦꯀꯣ꯫ ꯊꯔꯣꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯒ ꯚꯤꯛꯇꯔ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯂꯒꯦ ꯍꯥꯏꯅ ꯄꯨꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯈꯟꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯦꯁꯦꯖ 10 ꯍꯦꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁ ꯀꯣꯜ 11 ꯑꯃꯒ꯫ ꯃꯗꯨ ꯎꯕꯗ ꯚꯤꯛꯇꯔ ꯉꯛꯄꯅ ꯈꯝꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯗꯨꯗꯤ ꯁꯛꯍꯦꯟꯕꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯑꯃꯨꯛꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯍꯧꯈꯤꯕ ꯃꯇꯝꯗꯗꯤ ꯚꯤꯛꯇꯔꯗ ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯅꯤꯡꯒꯨꯝ ꯄꯥꯏꯅꯤꯡꯗꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯦꯁꯦꯖ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯈꯤꯗꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯉꯁꯤꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯕ? ꯑꯗꯨ ꯈꯟꯅ ꯃꯦꯁꯦꯖꯁꯤꯡꯗꯨ ꯌꯦꯡꯉꯝꯗꯕꯤꯗ ꯐꯣꯟꯗꯨ ꯊꯅꯝꯂꯒ ꯋꯥꯁꯔꯨꯝꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯟꯗꯅ ꯊꯔꯣ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯔꯣꯅ ꯏꯆꯥꯇꯣꯝꯕꯤ ꯅꯪ ꯇꯥꯃꯣꯁꯦ ꯂꯨꯍꯣꯡꯂꯅꯤ꯫ ꯔꯤꯌꯥꯅꯥꯅ ꯀꯅꯥꯒꯅꯣ ꯏꯃꯥ? ꯊꯔꯣ ꯃꯃꯣꯟ ꯅꯣꯛꯂꯒ ꯀꯅꯥꯒ ꯑꯣꯏꯅꯤ ꯑꯔꯨꯕꯤꯒꯅꯤꯗꯅ꯫ ꯔꯤꯌꯥꯅꯥꯅ ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦꯉꯣ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯗꯣ ꯏꯃꯥ ꯂꯨꯅ ꯇꯧꯕꯤꯁꯤꯀꯣ꯫ ꯊꯔꯣꯅ ꯀꯔꯤ ꯇꯧꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯥꯁꯨ ꯏꯆꯥꯅꯤꯅꯦ꯫ ꯔꯤꯌꯥꯅꯥꯅ ꯁꯤꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯇꯥꯔꯗꯤ ꯍꯔꯥꯎꯕꯗꯅꯦ ꯁꯤꯈꯤꯕ꯭ꯔꯥꯒ ꯈꯪꯗꯦ꯫ ꯚꯤꯛꯇꯔꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯁꯤꯔꯣꯏ ꯑꯩ ꯉꯔꯥꯡꯅ ꯈꯪꯖꯔꯦ꯫ ꯊꯔꯣꯅ ꯅꯄꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯊꯨꯅ ꯍꯣꯡꯅꯕ ꯇꯧꯔꯗꯧꯅꯤꯀꯣ꯫ ꯔꯤꯌꯥꯅꯥꯅ ꯑꯗꯣ ꯏꯃꯥ ꯍꯌꯦꯡ ꯃꯣꯏ ꯑꯁꯣꯝꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯃꯨꯛ ꯀꯦꯁ ꯇꯧꯔꯛꯂꯗꯤ? ꯊꯔꯣꯅ ꯀꯔꯤꯒꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯇꯧꯔꯛꯂꯁꯨ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯚꯤꯛꯇꯔꯅ ꯍꯣꯏꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯦ꯫ ꯏꯃꯥ ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯉꯦ ꯆꯥꯛ ꯂꯣꯏꯔꯕꯣ? ꯔꯤꯌꯥꯅꯥꯅ ꯆꯥꯛꯀ ꯂꯥꯏꯔꯤꯗ ꯑꯩꯗꯤ ꯑꯔꯨꯕꯤꯁꯦ ꯏꯅꯝꯃ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦꯗ꯫ ꯑꯩ ꯐꯥꯎ ꯑꯁꯨꯝ ꯍꯔꯥꯎꯔꯁꯤꯅꯗꯤ ꯇꯥꯃꯣ ꯅꯪꯗꯤ ꯀꯩ ꯑꯣꯏꯔꯝꯒꯅꯤ? ꯚꯤꯛꯇꯔꯅ ꯊꯔꯣꯅ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯦ? ꯚꯤꯛꯇꯔꯅ ꯄꯦꯜꯂꯕꯅꯤꯗ ꯏꯃꯥꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ ꯏꯆꯟꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯣꯝꯕꯤꯔꯩꯅ ꯑꯔꯨꯕꯤꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯉꯔꯥꯡꯅꯅꯦ ꯊꯔꯣꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏꯅꯦ꯫ ꯑꯔꯨꯕꯤꯅ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯀꯣꯝꯕꯤꯔꯩꯅ ꯅꯪꯁꯦ ꯃꯃꯧ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯛꯏꯕ꯫ ꯑꯔꯨꯕꯤꯅ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯌꯥꯕꯤꯌꯨꯀꯣ꯫ ꯀꯣꯝꯕꯤꯔꯩꯅ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯗꯅ ꯏꯆꯦ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯨꯗ ꯏꯆꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯨꯕꯁꯤꯗꯅ ꯍꯣꯏ ꯍꯥꯏꯕ ꯉꯝꯗꯦꯅ ꯍꯥꯏꯈꯤꯕꯅꯦ꯫ ꯑꯔꯨꯕꯤꯅ
ꯑꯗꯨꯃꯥꯏꯅ ꯈꯨꯝꯂꯝꯂꯤꯗꯣ ꯌꯥꯝ ꯐꯔꯦ ꯏꯃꯥ ꯊꯥꯔꯣꯅ ꯑꯗꯣ ꯅꯪꯕꯨ ꯕꯤꯛꯇꯔꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯣ ꯑꯔꯨꯕꯤꯅ ꯏꯃꯥ ꯈꯪꯗꯦꯗ ꯂꯩꯅꯩ ꯍꯥꯏꯗꯣꯏꯔꯥ ꯂꯩꯅꯗꯦ ꯍꯥꯏꯗꯣꯏꯔꯥ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯣꯝꯕꯤꯔꯩꯅ ꯃꯈꯣꯏꯗꯤ ꯏꯆꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕꯗꯤ ꯏꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯗꯨꯗ ꯅꯪꯅ ꯂꯨꯍꯣꯡꯒꯅꯤ ꯑꯔꯨꯕꯤꯅ ꯏꯃꯥ ꯋꯥꯍꯩꯒꯤ ꯋꯥꯅꯤ ꯑꯩꯕꯨ ꯀꯩꯁꯨ ꯄꯥꯝꯕꯤꯔꯣꯏ ꯇꯥꯃꯣ ꯕꯤꯛꯇꯔꯒꯤ ꯃꯇꯧꯁꯤꯅꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯍꯣꯡꯕ ꯅꯥꯏꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯃꯥꯒ ꯂꯦꯡꯒꯥ ꯆꯥꯟꯅꯕꯤ ꯑꯃ ꯂꯥꯛꯄꯗ ꯑꯩꯕꯨ ꯃꯤꯔꯥꯏꯔꯛꯀꯅꯤꯌꯦ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯦ ꯏꯃꯥ ꯀꯣꯟꯕꯤꯔꯩꯅ ꯌꯦꯡꯂꯕ ꯍꯥꯏꯗꯨꯅꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯈꯤ ꯃꯆꯥ ꯊꯥꯅꯤꯜꯗ ꯃꯤ ꯑꯣꯏꯕꯒꯤ ꯈꯣꯟ ꯉꯥꯡꯗ꯭ꯔꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯕꯨ ꯊꯃꯣꯏ ꯑꯗꯨ ꯀꯟꯕ ꯃꯤꯒꯤ ꯃꯆꯥꯗꯣ ꯂꯥꯟꯗꯕꯅꯤ ꯃꯔꯨ ꯑꯣꯏꯅ ꯂꯥꯜꯂꯤꯕꯗꯤ ꯅꯪꯅꯤꯅꯦ ꯅꯪꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯣꯏꯔꯤꯉꯩꯗ ꯏꯃꯧꯗꯣ ꯍꯟꯅ ꯌꯦꯡꯈꯤꯗꯕꯅꯤ ꯃꯇꯝꯗꯨꯗ ꯅꯪ ꯅꯤꯁꯥ ꯆꯥꯏ ꯈꯪꯂꯝꯂꯗꯤ ꯀꯔꯤꯒꯤ ꯏꯃꯧꯕꯨ ꯑꯩꯅ ꯇꯊꯤ ꯇꯧꯋꯦꯅ ꯇꯧꯔꯨꯒꯅꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯏꯃꯧꯗꯨꯗ ꯀꯌꯥꯗ ꯊꯤꯅ ꯆꯩꯕꯤꯈꯤꯕ ꯑꯩꯗꯤ ꯉꯝꯂꯛꯇ꯭ꯔꯦꯗ ꯊꯥꯅꯤꯜꯅ ꯏꯃꯥ ꯑꯩꯅ ꯅꯤꯁꯥ ꯆꯥꯔꯦꯅ ꯃꯥꯕꯨ ꯆꯠꯂꯣ ꯍꯥꯏꯈꯤꯗꯦ ꯅꯈꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯅꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯁꯨ ꯌꯥꯈꯤꯕꯅꯤ ꯍꯣꯏ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯐꯨꯕꯤꯈꯤ ꯆꯩꯕꯤꯈꯤ ꯉꯥꯡꯕꯤꯈꯤ ꯑꯗꯣ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯏꯟꯁꯤꯟꯕꯗꯒꯤ ꯇꯧꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯏꯔꯥꯟ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯑꯣꯏꯍꯜꯂꯤꯁꯦ ꯑꯩꯒꯤꯁꯨ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩ ꯃꯥꯕꯨ ꯂꯧꯕ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯩꯗꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯃꯤꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯁꯈꯤꯅ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯪꯅ ꯑꯃꯨꯛꯇꯪ ꯆꯠꯂꯨꯔꯕꯗꯤ ꯃꯥꯁꯨ ꯋꯥꯈꯜꯗꯣ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯍꯟꯗꯛꯇꯤ ꯁꯈꯤ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯊꯤꯅ ꯑꯩꯅ ꯑꯣꯠꯄꯤꯈꯤꯕꯗꯣ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯇꯅ ꯑꯩꯕꯨ ꯍꯦꯛ ꯎꯕꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯏꯅꯦ ꯏꯃꯧꯗꯣ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯍꯧꯋꯤ ꯏꯃꯥ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯒꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯃꯥꯕꯨ ꯉꯥꯛꯄꯤꯌꯣꯅ ꯍꯥꯏꯅ ꯑꯁꯨꯛ ꯅꯤꯡꯉꯝꯗꯕꯁꯦ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯊꯥꯖꯗ꯭ꯔꯦ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯃꯛꯈꯤꯗ꯭ꯔꯦꯗ ꯁꯈꯤ ꯌꯥꯝ ꯄꯦꯟꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯔꯨꯕꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯇꯣꯛꯄ ꯇꯥꯕꯅꯤ ꯃꯇꯝ ꯃꯥꯁꯨ ꯍꯧꯈꯤꯗꯨꯅ ꯆꯌꯣꯜ ꯑꯃ ꯐꯥꯈ꯭ꯔꯦ ꯕꯤꯛꯇꯔ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯨꯗ ꯑꯔꯨꯕꯤꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯔꯨꯕꯤꯁꯨ ꯑꯗꯨꯝ ꯁꯠ ꯄꯥꯏꯈꯠꯂꯤ ꯕꯤꯛꯇꯔꯅ ꯐꯣꯟ ꯇꯧꯔꯛꯀꯗꯕ ꯇꯥꯏꯃꯤꯡꯗꯨ ꯈꯪꯂꯗꯨꯅ ꯕꯤꯛꯇꯔꯅ ꯀꯩꯅꯣ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇ꯭ꯔꯤꯗꯦ ꯑꯔꯨꯕꯤꯅ ꯀꯩꯝ ꯇꯧꯗꯦ ꯊꯕꯛ ꯆꯠꯇꯣꯔꯕꯣ ꯆꯠꯇꯧꯔꯦ ꯐꯖꯅ ꯆꯠꯂꯨꯔꯣ ꯑꯗꯨꯗꯤ ꯑꯗꯣ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯣꯏꯅꯦ ꯑꯗꯨꯅ ꯅꯪꯁꯨ ꯅꯣꯏꯒꯤ ꯏꯃꯥꯗ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯥꯗꯁꯨ ꯇꯛꯑꯗꯧꯅꯤꯀꯣ ꯑꯔꯨꯕꯤꯅ ꯑꯁ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯦ ꯊꯕꯛ ꯍꯥꯟꯅ ꯆꯠꯂꯨꯔꯣꯕ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯍꯥꯏꯕ ꯏꯀꯥꯕꯨ ꯀꯥꯎꯏꯅꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯁꯥꯔꯗ ꯆꯠꯀꯅꯤꯌꯦ ꯅꯪꯗꯤ ꯍꯥꯟꯁꯨ ꯍꯥꯏꯗꯕ ꯑꯩ ꯀꯥꯎꯈꯤꯕꯅꯦ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯪꯆꯤꯠ ꯂꯨꯍꯣꯡꯂꯅꯤ ꯑꯗꯨꯅ ꯏꯗꯣꯝꯆꯥ ꯑꯃꯗꯤ ꯈꯨꯔꯥꯇꯣꯟꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯉꯁꯤ ꯆꯠꯇ꯭ꯔꯗꯤ ꯂꯣꯏꯅꯁꯨ ꯂꯣꯏꯅꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯇꯧꯕꯗ ꯄꯨꯟꯕꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯛꯅꯁꯨ ꯄꯨꯟꯕꯁꯨ ꯉꯝꯗꯦ ꯕꯤꯛꯇꯔꯅ ꯅꯪꯅ ꯉꯔꯥꯡꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯗꯤ ꯐꯗꯧꯕ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯑꯣꯅ ꯀꯧꯔꯛꯄꯗ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯀꯁꯥꯔ ꯆꯠꯅꯕꯒꯤ ꯕꯁ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯊꯤꯟꯕꯤ ꯌꯥꯕꯅꯦ ꯌꯥꯅꯤꯌꯦ ꯇꯥꯃꯣꯒꯤ ꯊꯕꯛ ꯆꯠꯀꯗꯕꯗꯣ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯐꯣꯟꯁꯨ ꯄꯥꯏꯅꯔꯤꯁꯤꯕꯨ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯕ ꯌꯥꯏꯌꯦ ꯑꯗꯣ ꯑꯩꯁꯨ ꯊꯦꯡꯉꯦ ꯊꯝꯃꯒꯦꯀꯣ ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯅꯁꯦ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯦꯌꯔ ꯑꯔꯨꯕꯤ ꯅꯣꯛꯂꯒ ꯌꯥꯝ ꯄꯛꯇꯦꯀꯣ ꯕꯤꯛꯇꯔꯁꯨ ꯍꯥꯏꯔꯞ ꯃꯣꯃꯣꯟ ꯇꯧꯔꯒ ꯄꯛꯇꯕ ꯉꯥꯛꯇꯅꯤ ꯇꯧꯔꯛꯇꯣꯏꯁꯦ ꯑꯔꯨꯕꯤꯅ ꯑꯗꯨꯗꯤ ꯊꯝꯃꯨꯀꯣ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡꯖꯥ ꯈꯔ ꯍꯧꯈꯤꯗꯨꯅ ꯑꯔꯨꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯀꯁꯥꯔꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ
ꯕꯁ ꯄꯥꯔꯀꯤꯡ ꯌꯧꯔꯗꯨꯅ ꯑꯔꯨꯕꯤ ꯕꯤꯛꯇꯔꯗ ꯀꯣꯜ ꯇꯧꯔꯛꯏ ꯕꯤꯛꯇꯔꯁꯨ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯛꯇꯨꯅ ꯅꯪ ꯆꯠꯇꯧꯔꯕꯣ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯨꯔꯣ ꯑꯗꯣ ꯑꯥꯗ ꯆꯠꯂꯒ ꯅꯃꯤ ꯅꯅꯥꯒ ꯆꯣꯏꯒꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯑꯔꯨꯕꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯕꯤꯛꯇꯔꯒꯤ ꯈꯝꯕꯟ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯀꯅꯥꯗ ꯃꯤꯠꯆꯣꯏꯔꯨꯗꯣꯏꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯗꯨꯝ ꯋꯥꯈꯜ ꯑꯣꯜꯂꯝꯒꯅꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯨꯄꯤꯒ ꯊꯤꯔꯒ ꯂꯩꯔꯝꯅꯤꯀꯣ ꯕꯤꯛꯇꯔꯅ ꯁꯣꯏꯔꯔꯣꯏꯍꯦ ꯕꯦꯝꯃ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯩꯅ ꯂꯧꯗꯧ ꯅꯨꯄꯤꯗꯨꯗꯤ ꯅꯪꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯒ ꯑꯩꯗꯤ ꯀꯥꯏꯗꯩ ꯅꯨꯄꯤ ꯂꯩꯇꯦ ꯑꯗꯣ ꯀꯨꯏꯅ ꯂꯩꯔꯛꯀꯅꯨꯀꯣ ꯂꯩꯔꯣꯏꯌꯦ ꯑꯗꯣ ꯑꯩꯁꯨ ꯊꯝꯂꯒꯦꯀꯣ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯝꯃꯣ ꯈ꯭ꯋꯥꯔꯟ ꯈꯨꯇꯥꯒꯗꯤ ꯕꯤꯛꯇꯔ ꯅꯣꯛꯂꯒ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯗꯤ ꯄꯄꯤ ꯑꯣꯏꯅ ꯇꯧꯔꯣꯗꯅ ꯑꯔꯨꯕꯤꯅ ꯇꯥꯃꯣ ꯁꯣꯅꯣ ꯆꯨꯔꯛꯀꯅꯣ ꯑꯩ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯕꯤꯛꯇꯔꯅ ꯐꯖꯅ ꯆꯠꯂꯣꯀꯣ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯦ ꯑꯗꯨꯅ ꯂꯛꯁꯃꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯂꯛꯁꯃꯤꯁꯨ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯃꯥꯅ ꯌꯥꯝ ꯊꯥꯖꯗꯅꯒ ꯐꯣꯟꯒ ꯇꯧꯔꯛꯏꯁꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯁꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯁꯛꯍꯦꯟ ꯀꯔꯤ ꯂꯩꯔꯦ ꯀꯩꯅꯣ ꯐꯣꯟ ꯇꯧꯔꯛꯄꯒ ꯌꯥꯗ꯭ꯔꯣ ꯌꯥꯏꯗ ꯌꯥꯝ ꯊꯥꯖꯗꯅ ꯇꯧꯔꯛꯄꯁꯤꯗ ꯍꯥꯏꯕꯅꯦ ꯑꯇꯩꯒ ꯂꯥꯏꯔꯤ ꯑꯩ ꯉꯁꯤ ꯕꯤꯛꯇꯔꯗ ꯆꯦꯜꯂꯅꯤ ꯅꯪꯕꯣ ꯕꯤꯛꯇꯔꯗꯣ ꯀꯌꯥ ꯀꯩꯗꯧꯍꯧꯗꯕꯗꯥꯏꯅꯦ ꯁꯛꯍꯦꯟꯕꯤꯅ ꯑꯩꯁꯦ ꯅꯨꯄꯥ ꯑꯐꯕ ꯁꯦꯜ ꯄꯥꯏꯕ ꯊꯤꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯒꯤ ꯕꯤꯛꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯔꯦ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯂꯛꯁꯃꯤꯅ ꯑꯗꯣ ꯕꯤꯛꯇꯔꯗꯗꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯍꯥꯏꯈ꯭ꯔꯕꯣ ꯁꯛꯍꯦꯟꯕꯤꯅ ꯀꯔꯤꯅꯣꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯍꯥꯟꯅꯗꯤ ꯕꯤꯛꯇꯔꯗꯣ ꯑꯩꯉꯣꯟꯗ ꯇꯣꯔꯥ ꯇꯨꯔꯝꯕꯅꯦ ꯑꯩꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯁꯦ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯅꯝꯗꯅ ꯂꯩꯗꯧꯅꯦ ꯂꯛꯁꯃꯤ ꯅꯣꯛꯂꯛꯑꯒ ꯂꯣꯏꯔꯦꯍꯦ ꯑꯗꯨꯅꯤꯗꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯄꯥꯝꯕ ꯅꯨꯄꯥꯗꯣ ꯐꯥꯔꯒ ꯂꯩꯕ ꯉꯝꯕꯤ ꯅꯨꯄꯤꯁꯤꯅꯤꯗꯅ ꯃꯤꯅ ꯆꯪꯊꯣꯛꯏ ꯊꯧꯅꯥ ꯐꯩꯌꯦ ꯀꯥꯏꯅ ꯍꯥꯏꯅꯔꯤꯗꯣ ꯁꯛꯍꯦꯟꯕꯤꯅ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯑꯩ ꯉꯁꯤ ꯕꯤꯛꯇꯔꯗ ꯆꯦꯜꯂꯅꯤ ꯂꯨꯍꯣꯡꯕ ꯉꯟꯇꯥ ꯂꯥꯛꯑꯣ ꯂꯛꯁꯃꯤꯅ ꯍꯣꯏ ꯆꯦꯟꯕꯗꯨꯗꯪ ꯍꯥꯟꯅ ꯆꯦꯜꯂꯣ ꯂꯨꯍꯣꯡꯕꯒꯤꯗꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯗꯧꯅꯦ ꯁꯛꯍꯦꯟꯕꯤꯅ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯛꯍꯦꯟꯕꯤ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯕꯤꯛꯇꯔꯁꯨ ꯉꯁꯤ ꯊꯕꯛ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯒꯥꯔꯤꯗꯨ ꯈꯔ ꯌꯥꯡꯅ ꯊꯧꯔꯒ ꯂꯥꯛꯄꯅꯤ ꯕꯤꯛꯇꯔꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯣꯡ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯈꯪꯍꯧꯗꯦ ꯕꯤꯛꯇꯔ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯔꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯅꯨꯄꯤꯗꯨꯗꯤ ꯀꯌꯥ ꯊꯣꯏꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯎꯗꯦ ꯀꯩꯝꯇꯒ ꯍꯥꯏꯗꯦ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯕꯤꯛꯇꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯒꯥꯔꯤꯗꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯆꯦꯞꯊꯔꯒ ꯀꯅꯥꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯅꯨꯄꯤꯗꯨꯅ ꯁꯠ ꯆꯪꯁꯤꯜꯂꯒ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯁꯠ ꯂꯧꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯉꯥꯎꯔꯦ ꯕꯤꯛꯇꯔꯅ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯃꯥꯅꯦ ꯕꯤꯛꯇꯔꯅ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯦ ꯑꯩ ꯆꯠꯂꯒꯦ ꯌꯥꯔꯣꯏꯌꯦ ꯉꯁꯤ ꯁꯥꯟꯅꯗꯣꯏꯅꯦ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯊꯦꯡꯉꯦ ꯅꯪ ꯅꯇꯣꯝꯗꯒꯤ ꯅꯨꯃꯤꯠꯂꯣ ꯇꯥꯗꯣꯏꯁꯦ ꯑꯩꯗꯤ ꯉꯜꯂꯤꯕꯣ ꯁꯛꯍꯦꯟꯕꯤ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯝꯃꯣ ꯁꯛꯍꯦꯟ ꯑꯩ ꯐꯔꯛ ꯇꯥꯅꯤꯌꯦ ꯁꯛꯍꯦꯟꯕꯤ ꯕꯤꯛꯇꯔꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ ꯕꯤꯛꯇꯔꯒꯤ ꯁꯥꯏꯠꯀꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯁꯠ ꯍꯦꯛꯇ ꯍꯥꯡꯗꯣꯛꯂꯒ ꯀꯥꯈꯠꯂꯛꯏ ꯕꯤꯛꯇꯔ ꯎꯄꯥꯏ ꯂꯩꯇꯦ ꯀꯔꯝꯅ ꯆꯤꯡꯊꯔꯨꯅꯤ ꯑꯁꯨꯝꯅ ꯅꯝꯗꯅ ꯕꯤꯛꯇꯔ ꯁꯛꯍꯦꯟꯕꯤꯕꯨ ꯄꯨꯗꯨꯅ ꯒꯥꯔꯤ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯔꯒ ꯁꯛꯍꯦꯟꯕꯤ ꯍꯣꯏꯔꯣꯝꯗ ꯆꯠꯈ꯭ꯔꯦ